Hello people, welcome back. Ahanmagtada viewers khudingmaki mafamda Merry Christmas 2022, Happy New Year 2023 haina wish tawjari. Laiba anobo chahi asidadi iramda Manipur asida khundaminiriba ifuruk izati punamak amaga nusi chanana leminaba lingjen manana leminaba chahi amo oirasunu nada yektaba tangdu laitaba mikom mirau call laitaba chahi habadu handaki chahi sidadi oiminarasi amaga lingjel khojen tinaduna Manipur ima asibu khoi myam punna ngakminasi haiduna ai maikaidagi wish tawjari. Aduga ngasi blog asidi khoigi mamangi blog ena sagare khoigi Guwahati da chalo matamda sister mall hoyana mana yamna mateng pangpi habadu magi moigi manaka chalaga Christmas su yawa adagi New Year su yawa adugi pulap chalubagi video hoidoine. Aduga makoigi Christmas ki magi traditional ki jagoi dance to bokotpa jingto adusu name ado video sikitang sangada maladuna sangdo bai tagli ani thona dum thaga charake ado mayamna yengbiyo aduga yengminasi pulapna aduga anoba viewers oi batargari subscribe to biramo aduga ai matung tarakpa video khangnabagi damakta bell icon amsu nambiramo haidin ai maikai degi haijari tedi mayam puna video si yengminarsi. Present tauramnaba kay no sino coffee banara hanggam nang laktabagi 6:30 amuk Guwahati dong pura ba Pudi, pare bako, nang na kanina madi haraw na ko. ko yung dalagay laita ba late loya kan yin se hindi ko ba yung jagway tambaga hugong tambaga lere Adi nang chatting nga dila amo ba. ako yung daso visit to ramo sister talab chai ra no is lo smell to ro dur ka dur si yarni mai hak ma yarni si yarni ma si jage memory ha ka haje ai no le yare nata ka si ja nata ka jerum yarni ma koin kai da pasok ko lang mo bawa ka sila rin Jose anong chang sa yang se Chào ấy na mall hoigi manama ahan te mayam nungai photo capture say
sir. Sa. Yung sini ang angay sir.